ꯉꯁꯤꯗꯤ ꯌꯦꯟ ꯐꯨꯠꯂ ꯆꯥꯒꯦ ꯀꯥꯟꯅꯕꯣꯠꯇꯦ ꯁꯥꯟꯅꯕ ꯍꯜꯂꯛꯑꯒ ꯐꯖꯅ ꯐꯨꯠꯇꯣꯛꯑꯒ ꯆꯥꯊꯣꯛꯀꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯔꯦ ꯆꯅꯝ ꯂꯩꯔꯦ ꯁꯤꯡ ꯂꯩꯔꯦ ꯁꯤ ꯍꯥꯞꯄꯒ ꯐꯖꯅ ꯐꯨꯠꯇꯣꯛꯑ ꯆꯥꯊꯣꯛꯀꯦ ꯀꯥꯟꯅꯕꯣꯠꯇꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯆꯅꯝꯗꯤ ꯄꯨꯝ ꯄꯨꯝꯅ ꯍꯥꯞꯇꯣꯏꯅꯦ ꯅꯠꯇ꯭ꯔꯗꯤ ꯕꯔ ꯕꯔ ꯇꯣꯏꯒꯤꯅꯦꯕ ꯁꯤꯗ ꯃꯣꯃꯣ ꯍꯧꯅꯕ ꯀꯣꯟꯗꯨꯅꯦ ꯁꯤꯗ ꯑꯣꯏꯅ ꯐꯨꯠꯂꯒꯦ ꯉꯁꯤꯗꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒꯦ ꯁꯤꯗꯤ ꯌꯥꯝꯒꯅꯤ ꯃꯩ ꯊꯥꯗꯗꯤꯅꯦ ꯍꯦ ꯃꯩ ꯊꯥꯖꯤꯜꯂꯒꯦ ꯁꯤ ꯍꯥꯞꯆꯤꯜꯂꯒꯦ ꯀꯥꯟꯅꯕꯣꯠꯇꯦ ꯆꯥꯛ ꯂꯥꯝꯃꯦꯕ ꯈꯤꯇꯪ ꯊꯨꯅ ꯇꯧꯁꯟꯒꯦ ꯍꯥꯞꯆꯤꯜꯂꯅꯤ ꯆꯅꯝ ꯇꯛ ꯇꯛ ꯊꯥꯗꯔꯅꯤ ꯎ ꯃꯣꯔꯣꯛ ꯑꯃ ꯇꯛ ꯁꯤꯡꯁꯦ ꯗꯛ ꯗꯛ ꯊꯥꯗꯔꯅꯤ ꯁꯤꯁꯤꯅ ꯃꯥꯏꯅ ꯊꯝꯃꯅꯤ ꯑꯗꯒꯤ ꯁꯥ ꯍꯥꯞꯆꯤꯜꯂꯅꯤ ꯊꯨꯝꯗꯤ ꯍꯣꯔꯦꯟ ꯁꯧꯔꯀꯥꯟꯗ ꯍꯥꯞꯄꯒꯦ ꯀꯥꯟꯅꯕꯣꯠꯇꯦ 1 hour later. ꯃꯨꯟꯁꯤꯜꯂꯛꯑꯦ ꯈꯔꯕꯨꯗꯤ ꯐꯨꯠꯈꯤꯅꯤ ꯁꯤꯗ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯑꯩꯅ ꯃꯣꯔꯣꯛ ꯃꯆꯨ ꯈꯤꯇꯪ ꯍꯥꯞꯈꯤꯕ ꯉꯧꯔꯒ 하프네. 아주 땅하게. 아주 땅하게. 마루마라. 마루마라 마루마라 그 땅하게. 어디 샤면 남네요. ꯁꯨꯃꯥꯏꯅ ꯃꯆꯨ ꯐꯖꯕꯁꯤꯅ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯉꯧꯔꯣꯛ ꯉꯧꯕꯗꯣ ꯇꯜꯂꯦꯕ ꯈꯥꯃꯦꯟ ꯊꯨꯝ ꯋꯥꯠꯂꯤ ꯊꯨꯝ ꯑꯃ ꯍꯥꯞꯆꯤꯜꯂꯅꯤ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒꯦ ꯊꯨꯝ ꯋꯥꯠꯄ ꯃꯥꯜꯂꯦ ꯌꯦꯡꯉꯁꯤ ꯑꯃꯨꯛ ꯐꯖꯅ ꯁꯧꯔꯦ ꯃꯨꯟꯕꯗꯤ ꯃꯨꯜꯂꯦ ꯐꯖꯅ ꯑꯗꯨ ꯈꯤꯇꯪꯗꯤ ꯐꯨꯠꯈꯤꯅꯤ ꯈꯔ ꯍꯦꯟꯅ ꯃꯨꯜꯍꯟꯒꯦꯕ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯄꯨꯟ ꯄꯨꯟꯅ ꯁꯥꯡ ꯁꯥꯡꯅ ꯍꯥꯞꯀꯦ ꯈꯔ ꯑꯃꯨꯛ ꯁꯧꯍꯟꯈꯤꯅꯤꯗ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯑꯃꯨꯛ ꯁꯧꯍꯟꯗꯣꯏꯕ ꯃꯨꯟꯕꯨꯗꯤ ꯃꯨꯜꯂꯦ ꯐꯖꯅ ꯑꯣꯀꯦ ꯇꯥꯔꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯁꯧꯍꯟꯈꯤꯅꯤ ꯍꯥꯡꯇꯣꯛꯑ ꯌꯦꯡꯉꯁꯤ ꯃꯍꯤꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯑꯁ ꯃꯍꯤ ꯀꯪꯁꯤꯜꯂꯛꯑꯦ ꯊꯥꯡꯗꯕ ꯌꯥꯔꯦ ꯑꯗꯨꯒ ꯂꯧꯈꯠꯄ ꯌꯥꯔꯅꯤ ꯀꯦꯜꯂꯦꯕ ꯀꯦꯜꯂꯦꯕ ꯑꯗꯨ ꯂꯧꯈꯠꯄ ꯌꯥꯔꯅꯤ ꯁꯤꯗꯤ ꯐꯖꯔꯦ ꯀꯩꯅꯣ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯍꯥꯎ ꯌꯦꯡꯒꯦ ꯍꯥꯎꯕ
Rồi. Rồi. खत्म. बाय बाय, टाटा, गुड बाय.